ꯈꯪꯍꯧꯗꯦ ꯃꯈꯨꯠꯇꯒꯤ ꯐꯣꯟꯗꯨ ꯇꯥꯈꯤꯕ꯫ ꯇꯥꯊꯧꯕ! ꯃꯆꯤꯟꯗ ꯁꯣꯅꯝ ꯄꯥꯈꯠꯅ ꯆꯦꯟꯊꯣꯛꯈꯤ꯫ ꯂꯩꯁꯥ ꯊꯣꯡꯒꯥꯜ ꯇꯝꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯅꯥꯛ ꯌꯦꯠ ꯑꯅꯤꯃꯛ ꯌꯦꯡꯖ ꯒꯥꯔꯤ ꯂꯥꯛꯄ ꯉꯥꯏ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯟ, ꯈꯣꯟꯖꯦꯜ ꯅꯤꯛꯂꯞꯅ ꯗꯥꯊꯧꯕꯕꯨ ꯑꯦꯛꯁꯤꯗꯦꯟ ꯅꯠꯇꯦ, ꯗꯥꯊꯧꯕ ꯀꯔꯤꯁꯨ ꯇꯧꯕ ꯌꯥꯔꯣꯏꯌꯦ꯫ ꯑꯣꯇꯣ ꯂꯥꯡꯃꯜꯂꯛꯇ꯭ꯔꯕꯗ ꯃꯈꯣꯡꯅ ꯑꯃꯨꯛ ꯆꯦꯜꯂꯛꯏ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡ ꯂꯥꯞꯇꯛꯅ ꯑꯣꯇꯣ ꯑꯃ ꯎꯔꯕꯗ ꯃꯁꯥꯗꯣ ꯅꯤꯅꯥ ꯈꯔ ꯇꯥꯖ ꯑꯣꯇꯣꯗꯣ ꯂꯥꯛꯄ ꯉꯥꯏꯔꯤꯉꯩ ꯈꯪꯍꯧꯗꯦ ꯚꯦꯟ ꯑꯃ ꯃꯅꯥꯛ ꯇꯝꯅ ꯈꯪꯈꯝ ꯈꯥꯝꯂꯛꯏ꯫ ꯂꯩꯁꯥꯕꯨ ꯃꯈꯨꯠ ꯄꯥꯏꯅ ꯈꯪꯆꯤꯡ ꯆꯤꯡꯁꯤꯟꯈꯤꯕ꯫ ꯂꯩꯁꯥꯁꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯀꯔꯤꯅꯣ ꯈꯪꯗ ꯒꯥꯔꯤ ꯃꯅꯨꯡꯗ ꯃꯃꯥꯏ ꯏꯊꯛ ꯊꯛꯀ ꯌꯦꯡꯂꯛꯏ꯫ ꯖꯀꯨ ꯑꯣꯏꯔꯝꯕꯗꯨ ꯂꯥꯎꯒꯦ ꯍꯦꯛ ꯇꯧꯔꯛꯄꯒ ꯔꯨꯃꯥꯜ ꯑꯃꯅ ꯃꯅꯥꯇꯣꯟ ꯅꯝꯁꯤꯜꯂꯛꯂꯒ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯆꯥꯛ ꯆꯥꯅꯔꯨꯕ ꯆꯤꯡꯌꯥꯗꯨ ꯇꯝꯅ ꯊꯧꯔꯛꯇꯨꯅ ꯂꯩꯁꯥꯕꯨ ꯆꯤꯡ ꯃꯅꯨꯡꯗ ꯊꯥꯡꯗꯨꯅ ꯄꯨꯁꯤꯜꯂꯛꯏ꯫ ꯖꯀꯨ ꯃꯈ꯭ꯋꯥꯡ ꯄꯥꯏꯗꯨꯅ ꯈꯪꯂꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ? ꯈꯥꯕꯁꯨ ꯁꯣꯔ ꯋꯥꯅ ꯀꯥꯝꯊꯣꯔꯛꯏ꯫ ꯎꯁ, ꯉꯥꯏꯍꯥꯛꯇꯤ ꯃꯤꯍꯨꯟꯒꯥ ꯌꯧꯏ꯫ ꯃꯕꯥꯅꯤ ꯉꯥꯏꯍꯥꯛ ꯂꯩꯁꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯈꯥꯕꯅ ꯃꯁꯤꯕꯨ ꯀꯃꯥꯏ ꯇꯧꯁꯦ ꯍꯥꯏꯅꯣ? ꯐꯠꯈꯤꯗ꯭ꯔꯕ ꯖꯀꯨꯗꯤ ꯂꯩꯁꯥꯒꯤ ꯍꯛꯆꯥꯡꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯚꯥꯏ, ꯃꯥꯁꯦ ꯅꯨꯄꯥ ꯁꯥꯖꯔꯁꯨ ꯅꯨꯄꯤꯗꯤ ꯅꯨꯄꯤꯅꯤꯀꯣ? ꯃꯥꯅꯤ ꯀꯩꯅꯣ꯫ ꯚꯥꯏ, ꯍꯥꯠꯂꯕꯁꯨ ꯂꯦꯝꯅꯗꯤ ꯍꯥꯠꯂꯔꯣꯏ ꯁꯤꯗ꯫ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ? ꯌꯦꯡꯉꯣ, ꯁꯕꯥꯟꯁꯦ ꯅꯨꯄꯤꯗ ꯅꯨꯄꯤꯅꯤ ꯍꯥ? ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯂꯩꯁꯥꯕꯨ ꯅꯠꯇꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕꯤꯔꯛꯏ꯫ ꯌꯦꯡꯉꯣ, ꯀꯨꯏꯔꯦ ꯅꯨꯄꯤꯒꯤ ꯃꯍꯥꯎꯁꯨ ꯈꯪꯈꯤꯗꯕ, ꯉꯁꯤꯗꯤ ꯆꯥꯟꯁꯁꯦ ꯃꯥꯡꯍꯟꯕ ꯌꯥꯗꯦ꯫ ꯈꯥꯕ ꯁꯨꯠꯅ ꯐꯦꯠ ꯇꯧꯔꯛꯏ꯫ ꯍꯥꯏꯒꯨꯝꯗꯅ ꯚꯥꯏ, ꯑꯗꯣ ꯑꯁꯨꯝꯅ ꯁꯔꯥꯛ ꯇꯝꯕꯗꯤ ꯕꯤꯠ ꯀꯌꯥ ꯂꯩꯗꯧ ꯃꯥꯟꯗꯦ꯫ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯒ ꯆꯣꯡꯉꯒ ꯐꯤꯡ ꯐꯤꯡꯒ ꯆꯣꯡꯕꯗꯣ, ꯃꯗꯨ ꯑꯣꯏꯅ ꯌꯦꯡꯅꯤꯡꯗ꯭ꯔꯣ? ꯃꯤꯅꯨꯡꯁꯤ ꯂꯩꯇ ꯂꯩꯁꯥꯒꯤ ꯃꯕꯨꯛꯇꯨ ꯀꯥꯎꯕꯤꯔꯤ꯫ ꯆꯩꯅꯥꯗꯨꯒ ꯀꯔꯤꯒ ꯋꯥꯅ ꯂꯩꯁꯥ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯂꯛꯏ꯫ ꯂꯩꯁꯥꯅ ꯃꯃꯤꯠ ꯍꯦꯛ ꯄꯥꯡꯂꯛꯄꯒ ꯁꯥ ꯑꯅꯤꯗꯨ ꯂꯩꯁꯥꯒꯤ ꯃꯇꯧ ꯎꯔꯒ ꯄꯦꯟꯅ ꯅꯣꯛꯏ꯫ ꯂꯩꯁꯥ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯕꯨꯛꯇꯨ ꯅꯥꯗꯨꯅ ꯄꯥꯏꯁꯤꯟꯖꯩ, ꯇꯞꯅ ꯐꯝꯂꯛꯏ꯫ ꯀꯩꯒꯤꯅꯣ? ꯍꯥ? ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯄꯨꯔꯛꯏꯁꯤꯕꯣ? ꯀꯩꯒꯤꯅꯣ? ꯗꯥꯊꯧꯕꯗ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯌꯦ, ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ꯫ ꯍꯣꯁꯄꯤꯇꯥꯜ? ꯊꯧꯕꯕꯨ ꯍꯣꯁꯄꯤꯇꯥꯜꯂꯕ? ꯍꯣꯏ, ꯊꯧꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯂꯅꯤ꯫ ꯃꯥꯕꯨ ꯀꯅꯥꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ ꯍꯥꯏꯔꯛꯏꯅꯣ? ꯂꯩꯁꯥ ꯉꯛꯅ ꯑꯗꯨꯗꯤ ꯐꯣꯟꯗꯨ ꯅꯣꯏꯅ? ꯈꯥꯕ ꯎꯁꯤꯠꯇ ꯃꯆꯤꯟ ꯇꯨꯝꯊꯣꯛꯇꯨꯅ ꯇꯣ ꯌꯦꯡꯉꯣ, ꯊꯧꯕꯅ ꯃꯄꯥꯟ ꯊꯣꯛꯈꯤꯕ ꯑꯗꯨꯇꯅꯤ ꯉꯥꯏꯔꯛꯂꯤꯕ꯫ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯈꯨꯠ ꯊꯤꯡꯖꯤꯜꯂꯗꯤ ꯅꯪ ꯍꯥꯟꯅ ꯁꯤꯕ ꯇꯥꯕꯅꯤ꯫ ꯖꯀꯨꯁꯨ ꯐꯝꯊꯔꯛꯏ꯫ ꯀꯩꯝ ꯈꯜꯂꯨꯅꯨꯗ, ꯑꯊꯨꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯌꯥꯝꯕ ꯊꯧꯕꯁꯨ ꯅꯅꯥꯛꯇ ꯊꯥꯕꯤꯔꯛꯑꯅꯤ꯫ ꯅꯪ ꯍꯥꯟꯅ ꯃꯐꯝꯗꯣ ꯀꯜꯂꯝꯃꯣꯅꯦ ꯍꯥ? ꯂꯩꯁꯥ ꯁꯥꯎꯅ ꯖꯀꯨꯒꯤ ꯐꯨꯔꯤꯠꯇꯨ ꯄꯥꯏꯔꯛꯏ꯫ ꯑꯩꯅ ꯍꯤꯡꯂꯤꯉꯩ ꯏꯌꯥꯝꯕꯒꯤ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯀꯗꯕ ꯀꯅꯥꯅꯣ? ꯅꯃꯪꯗ ꯐꯥꯎꯕ ꯃꯪꯒꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯉꯁꯤ ꯁꯤꯈꯤꯕ ꯊꯣꯛꯂꯕꯁꯨ ꯑꯩꯒꯤ ꯊꯋꯥꯏꯅꯗꯤ ꯏꯌꯥꯝꯕꯒꯤ ꯃꯇꯨ ꯀꯅꯥꯅꯁꯨ ꯁꯣꯛꯍꯜꯂꯣꯏꯌꯦ꯫ ꯖꯀꯨ ꯁꯥꯎꯅ ꯃꯈ꯭ꯌꯥ ꯆꯤꯛꯇꯨꯅ ꯈꯪꯍꯧꯗꯦ ꯂꯩꯁꯥꯒꯤ ꯐꯨꯔꯤꯠ ꯄꯥꯏꯔꯛꯄ꯫ ꯍꯩ, ꯅꯪ ꯀꯅꯥꯅꯣꯗꯤ ꯅꯁꯥꯅ ꯃꯁꯛ ꯈꯪꯖꯕ꯭ꯔꯥ? ꯅꯪꯅ ꯁꯤꯡꯅꯔꯤꯕ ꯑꯩꯈꯣꯏꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯂꯕ꯭ꯔꯥ? ꯅꯨꯄꯥ ꯐꯅ ꯁꯥꯗꯨꯅꯁꯨ ꯅꯪꯁꯦ ꯑꯩꯈꯣꯏꯒꯤ ꯁꯔꯥꯛ ꯇꯝꯐꯝ ꯑꯣꯏꯅꯤ ꯍꯥꯏꯕꯗꯤ ꯈꯪꯂꯕ꯭ꯔꯥ? ꯂꯩꯁꯥꯗꯤ ꯋꯥꯍꯩꯗꯨꯗ ꯃꯄꯤ ꯇꯥꯅ ꯌꯦꯡꯂꯛꯏ꯫ ꯈꯥꯕꯅ ꯁꯤ ꯌꯧꯔꯗꯤ ꯌꯥꯔꯦ ꯚꯥꯏ, ꯃꯆꯥꯗ ꯃꯄꯤ ꯊꯣꯡꯂꯒ ꯀꯩ ꯀꯥꯟꯅꯅꯤ ꯅꯠꯇ꯭ꯔꯣ? ꯖꯀꯨꯁꯨ ꯎꯁꯤꯠꯇ ꯅꯣꯛꯂꯛꯏ꯫ ꯅꯁꯥꯒꯤ ꯑꯁꯦꯡꯕ ꯐꯤꯕꯝꯗꯣ ꯍꯥꯟꯅ ꯌꯦꯡꯖꯧ꯫ ꯐꯨꯔꯤꯠꯇꯨ ꯍꯦꯛ ꯁꯦꯒꯥꯏꯒꯦ ꯇꯧꯕꯒ ꯅꯥꯀꯜꯗꯒꯤ ꯈꯣꯟꯖꯦꯜ ꯍꯧꯔꯞꯅ ꯅꯥꯎꯒꯤ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯇ꯭ꯔꯤꯉꯩ ꯑꯩꯒ ꯍꯥꯟꯅ ꯃꯥꯌꯣꯛꯅꯒꯗꯕꯅꯤ꯫ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯈꯥꯕ ꯑꯃꯗꯤ ꯖꯀꯨ ꯉꯛꯅ ꯌꯦꯡꯊꯣꯔꯛꯏ꯫ ꯂꯩꯁꯥꯁꯨ ꯈꯣꯟꯖꯦꯜꯗꯨꯅ ꯋꯥꯅ ꯌꯦꯡꯖꯔꯛꯄ ꯃꯇꯝꯗꯗꯤ ꯊꯧꯕ ꯐꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯗꯥꯊꯧꯕ! ꯊꯧꯕ ꯁꯥꯎꯅ ꯂꯩꯃꯥꯏꯗ ꯇꯤꯟ ꯁꯤꯠꯇꯨꯅ ꯊꯨꯏ, ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯂꯤꯆꯠ, ꯑꯗꯨꯁꯨ ꯑꯉꯥꯡꯁꯤꯗ, ꯑꯩꯅ ꯏꯅꯥꯎꯒꯨꯝ ꯊꯝꯂꯤꯕ ꯑꯩꯒꯤ ꯈꯨꯠ ꯌꯦꯠꯀꯤ ꯄꯥꯡꯒꯜ ꯑꯣꯏꯔꯤꯕ ꯑꯉꯥꯡꯁꯤꯗ꯫ ꯖꯀꯨ ꯄꯥꯈꯠꯅ ꯚꯥꯏ, ꯅꯠꯇꯦ, ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯦ, ꯑꯩꯈꯣꯏ ꯍꯥꯏꯒꯦ ꯚꯥꯏ꯫ ꯀꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯔꯤꯒꯦ? ꯍꯥꯏꯌꯨꯅꯦ꯫ ꯅꯥꯎꯅ ꯅꯈꯣꯏꯒꯤ ꯃꯔꯝꯗ ꯍꯥꯏꯕ ꯉꯁꯤꯗꯤ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯕꯁꯨ ꯅꯈꯣꯏ ꯀꯔꯝꯕ ꯃꯤꯁꯛꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯂꯩꯁꯥꯗ ꯌꯦꯡꯂꯛꯏ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯅꯠꯇꯦ, ꯅꯣꯏꯕꯨ ꯃꯤꯔꯣ ꯁꯥꯔꯣ? ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯅꯨꯄꯥ ꯃꯆꯥꯒꯨꯝ ꯂꯩꯖꯔꯤꯕ ꯑꯉꯥꯡꯁꯤꯗꯕꯨ ꯅꯈꯣꯏꯒꯤ ꯅꯀꯣꯛꯇꯨꯕꯨ ꯀꯔꯤꯁꯨ ꯈꯟꯊꯕ ꯉꯝꯗ꯭ꯔꯕ꯭ꯔꯣ? ꯑꯩꯒꯤ ꯅꯥꯎꯕꯨ ꯋꯥꯍꯟꯒꯦ ꯈꯟꯕ ꯃꯤꯗꯤ ꯑꯩꯅ ꯂꯦꯝꯅ ꯑꯃꯠꯇ ꯊꯥꯔꯣꯏ꯫ ꯃꯥꯕꯨ ꯍꯥꯠꯅꯕ ꯁꯤꯟꯕꯗꯤ ꯑꯩꯕꯨ ꯍꯥꯠꯅꯕ ꯁꯤꯟꯕꯅꯤ꯫ ꯁꯥꯎꯅ ꯆꯪꯁꯤꯟꯗꯨꯅ ꯖꯀꯨꯒꯤ ꯊꯕꯥꯛ ꯇꯝꯅ ꯀꯥꯎꯈꯤ꯫
ꯈꯥꯕꯅ ꯍꯣꯏ ꯉꯔꯥꯡ ꯅꯍꯥꯟꯇ ꯊꯦꯡꯅꯕ ꯑꯉꯥꯡꯁꯤꯅ ꯂꯨꯝꯂꯕꯣ ꯍꯥ ꯂꯨꯝꯃꯦ ꯃꯥꯗꯤ ꯑꯩꯒꯤ ꯊꯧꯅꯥꯅꯦ ꯊꯧꯅꯥ ꯑꯩꯒꯤ ꯊꯧꯅꯥ ꯅꯥꯎ ꯊꯦꯡꯅꯕꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯅꯧꯕ ꯃꯌꯣꯜ ꯆꯣꯡꯂꯛꯄꯅꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯃꯁꯛ ꯈꯪꯂꯛꯄꯅꯤ ꯅꯥꯎꯒꯤꯗꯃꯛ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯃꯨꯛ ꯈꯥꯕꯗ ꯀꯥꯎꯁꯤꯜꯂꯤ ꯂꯩꯁꯥꯗꯤ ꯊꯧꯕꯒꯤ ꯋꯥꯍꯩ ꯇꯥꯖꯔꯒ ꯊꯃꯣꯏ ꯄꯦꯟꯅ ꯊꯧꯕꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ ꯖꯀꯨ ꯁꯥꯎꯅ ꯍꯧꯒꯠꯂꯤ ꯑꯣ ꯐꯔꯦ ꯉꯁꯤꯗꯤ ꯇꯥꯔꯣ ngasi nauna oiribe phibamse nangna ohembani nangbu hatnaba sinbada masigi angangsina ayetpa pibani thauba ngakna chaplepki na noma chak chana bunumitusu nangbu hatnaba hapki hudusu masigi angangsina pumrama fail ohenbani oh aibu hatnaba khaba sawgal e mane nangna siraba matungda aikoigi ningba pumba thungani aduna ngasidi mikupto laklabani mafam sida nabani gi mongphum ohelamgani खंगौदे थौबगी थबाकता कावरकपा सापुदुना खरा हंतोक्तुना ताई याम्बा लैसा वाना हौगलई थौबबु पाइजै याम्बा थौबा तौरमलिबा मयामदु निंसिंगलागा मपि सिंथा चाकना हौगलई खाबना लैसागी मंगक पाइगे तौबगा थौबा ममितु ई काबा मखै साउना लावरक्तुना खाबगी मखतु फादुना ममाइदुदा किन्ना हंजिना जिन थिंजिनखि जकुसु संगलई अदुबा थौबा खांबा ngamda सापुगा लोइनना काउथखि निसाना लाखलबा अनिदु मखुत हनबा ngamde थौबना ओन ओनदना कावबगो थिनबो तौरी अनिदुदि इहिंगाइं साबा मखै मया काना लोंगना तादुना लei मतौदुना लैसा वाना चाकना थौबगी मखुत फादुना इहंबा तोक्लोसे तोओ थौबा मखुतु थादोई लैसाबु मथादा खंचिन जिंसिंदुना कोनसेले नाव नंगबोइगी कनानो लैसा खांबा ngamlakte मपि ताना थुमहत wahai machet ama phawa chimbal dagi kangba ngamde thaubana aina moida kai lan krage ha aina thajaruba makhoibu nang lairamdradi aigi punsi kari thomgani na nangbu karamba waina thagat wai hai hai bano laisa suma pira chenjai yamba manawa madabu mayamba mana thagat wai hai na bro aigi wahai yamba na yadaba kari yaukhi sidi kaishu nate yamba gi ne hairadi thawai phawu pamudi थौबदी लेसागी मतौदुदा नुंसिना येंगलम मकोकदु नांथरमलगा साउना नंगना हाइबदो हौजिकती मखोय कनानो खंगलेदना लेमना सिथारोय पुलिसता सिनाखिनी फोनदो हेक लपथोकपगा लेसारा मुंदुना याम्बा मदुदा याम्बसु आइसु सोयदना चेनरकनी आई पुलिसकी मनाकता चंगबा ngamloi मोइगी फिबमसिना अमुक हेना फत्तबा थबक तौरकनी हाइबदी आई थाजदे चलसे आइंगोंदा तौरमबा कयादुदि तौगे तौसनु अदुबु नंगोंदा तौरमलिबा मतौदो I khangba ngamde yamba lairingai ai kisu tawroi thajai ai bu kan bala kan haibasu ai hana khangi adubu karigumba matam chana nangi nakta la amjaba kamdauba haziti lakla sidi yamba yum chaninge chase chasilo leisa mabuk tu paija wana khong thangba du uraga thauba pakhatna naw nabuk tu kidore jakuna kausilakpani ha पाखटना येंगी लैसादी मसादा करिगुंबा इतिलना ममित अशिंदुना खांगी मबुक तो ngak sangang लेरंबदुदा पाखटना पंखटली हॉस्पिटल दान चसिलो नति यamba एकिसु तौरेबा तुमि लेयु कना थुना मा हॉस्पिटल तमने थौरक्तुना लैसाबु येंगी नयाकी मतुंग डॉक्टर थोकलाई थौबा डोंट वरी नोय नाउसे किसु सोक्ते साफु कन येसिनबगी चैना दुननी तपना फरकनीदा अदुबो अहि हिदाक्ति पीगे नुमिदांगी मतमनी लैसा कादा फमदुना लेरिंgai लियोगी कोलाई लैसा हराउना दादा चन नंग कैदोगे मंगदस याम वान उरमी ngasi di isasi su leita pam khangde nang anai ka yawbro दादा ai kem tawdi mi leibra haina amuk yengi sengdi senge ko ta sengna nang kem tawde ko ai kem tawdi दादा aduga karigino ngasi aina sukmi pairisibo दादा आई दादा बो यामना उनिंगी अंगावबी दादा ना सनंग उनिंगा मे खनब्रो था फाद्रे दादा ना लाक्तोबा हौजिकति चटपसु खरा खरा ngamle कुइररोइदा दादा ना नंगी नमंगदा सोइदना लेपकदबा हा असेंगब्रो कुइररोये आई हम हरावे आई सुनिने नंग कै थोकलबनो ना पाखलंबनी हौजिकति निना तारेदना फरे नंगना थौ तौजरो को दादा थमे
Phone thamladuna harauna. Dada thoklagadaba. Aigi mangda leplagadaba. Harauramba minoktu khudakta mangja pakhatna. Nate. Dada thoklalaga mo kari oiba. Aigi pibam se kanglaga kari thokpa. Da thawbagi matausina. Dadana. Nate. Ai kaidawgani. Pumnamaktagi phanaba ai kaidawgani. Laisa. Nangbo sumna leiba yaroye. Kaino nangna tawgadaba sibo. Masado chamamnabana thalingai thawba changlai. Now, nasa kem tawdraba? Tawdri yamba. Now, punsi si angakpani ko. Laisagi managta phamthai. Thajadana thokliba thodok mayamse. Aigi tungda kai oiri haiba phawba ai khangdi. Tasing aina moida lankhiba yawraba zatla haina su khalli. Kaigino, moina ibu hatnaba silamliba. Moigi pendaba kari leibana no. Yambagi phawada moina tanja lawbani. Moigi phattaba wakhal kanana khangba ngammi. Aduba hojikti moigi lichet khanglabani na loina birorano. Now, aise tasinga namangda ikaiba phawi. Moiga amagana puloi. Adubu karigidamak thabakse pangthokki khalliba. Masigi maram amadi soidana leramgani. Maramdudi aina khangbagi hak ai lei. Achakpa maibu kayam kuina kuptuna thamgani yamba. Nongma natraga nongmadi soidana maibul haurakani. Adubu yamba, chakliba maiduda khutna soke haina di khankinu. Soidana khanglakhini ye. Phare lao, ai kada tumu lao, ahingda mung naradi. Narakto manreda. Lao se. Laisagi makut paiduna ka tamna pummi. Hipo, phajub singkhalaki. Laisabo ipanbiraba matung phajub singkhalai. Ma septhaduna pilo makhadagi sakta madubu munna yengjai. Matawduda laisa sunungaita thawbabu yengi. Thawbana. Now, tasingna mahakpo aigi mitmangda lepnaroidra. Kaigino aina mabu su nungsiruriba. Mabu nungsibana ngasidi aise kakngawnaba haibadu oirari. Laisha mapi irachen wana khangi. Thawba sorsangna wanjaduna. Aigi khongphamsina kari. Hajikpo aina tawribasi chumbra. Yamba, hayo. Yambage pambado karino. Now, tasingna nungshiba masak khangdaba. Pumnamak yeknabani khalluba punsise. Maphamdadi khangjabani nungshiba. Makona mon khangnaduna matakta yengkhatja. Magidamak punsise hongninglakkhi. Pothapam khangda kangawnana leirambasu magi wakhalda pothajaki. Ifamda kanagumba amana aigi pothafam kadaidano hanglaklabadi mahakki saktamnane haijagani. Adubu now, aise longlaba misak amani ko. Aigi asengba saktam khangkhraga mahakna kari hairakpa. Adubu aina karamna haigani. Masi pumnamakse sarna thokanba ngaktani. Aibu longbiramdraba mahakpu nungsijabase ining tamna nungsijagani. Laisa ontokduna mapi taithoi thawbasu nungaita. Laibak thidana mahakpu aigi oiba phangdraba. Mapok shimagi magi saktamse yengjaraga khangkhini. Yamba, tasina nupido laibak yam pai. Yambana tok nungsijaba. Laibak pharibadi manati aini norokta taramdoraba punsise chingkhatpirakpani. Magidamak ai hongninglakhibani. Now, ai tasina mabu yam nungsiye. Thawba tawfam khangde. Adubu now, lisana mo kari. Mahakpo adumladum leigadoribra. Ai kaidaw haibano now. Ai punsida Laishabu nungshiba ngamgadaba mandi. Laisa hipjaba phawba ngamlakte mamaidu anthokduna mapi lepa leita tai. Yamba, aina phanaba silamgani ye. Hayama laisagi manakta chattuna magi maphamda wari singse loina liroge. Adubu aigi wase tabigadrane. Ha, tabirakadra. Thajabigadra. Thajabirakani haiba aina thajai yamba. Nangi wasu tabirakani. Dagi thamoy ma soidana khanglakani. Now, nang nairadi ai thajai. Mabu warawdana khara haibiyu ko. Natraga iga chassira. Ai wafam pumnamak mongonda haijagi. Lale haiba phawba haijagi. Yamba, yarani. Ai thanjatke. Yamba, ai tumage. Tumo. Ai dina tay magi saktamse yengkhige. Laisa machin anida jiksana mapina di lepa laita sintha wana khangi. Ahingi matamni thawba ningai da tumli. Aduba laisa di tumthaba ngamda thongnau mayada phamduna
ꯊꯧꯕꯒꯤ ꯁꯛꯇꯝꯕꯨ ꯌꯦꯡꯅ ꯌꯦꯡꯅ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯗꯥ ꯀꯩꯅꯣ ꯑꯩꯅ ꯍꯌꯦꯡ ꯇꯧꯒꯗꯕ ꯑꯩ ꯗꯥꯒꯤ ꯃꯐꯝꯗꯒꯤ ꯂꯥꯞꯅ ꯀꯔꯝꯅ ꯂꯩꯌꯨ ꯍꯥꯏꯕꯅꯣ ꯑꯩꯕꯨ ꯀꯔꯝꯅ ꯗꯥꯒꯤ ꯃꯐꯝꯗꯒꯤ ꯂꯥꯞꯅ ꯆꯠꯂꯨ ꯍꯥꯏꯕꯅꯣ ꯑꯩꯁꯨ ꯗꯥꯕꯨ ꯅꯨꯡꯁꯤꯌꯦ ꯀꯔꯝꯅ ꯅꯪ ꯎꯗꯅ ꯂꯩꯌꯨ ꯍꯥꯏꯕꯅꯣ ꯗꯥ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯁꯦ ꯅꯐꯝꯗꯗꯤ ꯎꯠꯂꯝꯂꯔꯣꯏꯌꯦ ꯀꯔꯤꯒꯨꯝꯕ ꯂꯃꯈꯥꯡꯗ ꯊꯦꯡꯅꯔꯕꯁꯨ ꯗꯥꯕꯨ ꯀꯧꯖꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨꯗꯤ ꯃꯥꯡꯍꯟꯖꯔꯔꯣꯏ ꯃꯄꯤꯗꯣ ꯑꯃꯨꯛ ꯇꯩꯊꯣꯛꯏ ꯑꯩꯅ ꯗꯗꯥꯕꯨ ꯅꯨꯡꯁꯤꯖꯔꯝꯃꯦ ꯍꯥꯏꯕꯁꯦ ꯀꯩꯗꯧꯅꯨꯡꯗ ꯈꯪꯍꯜꯂꯔꯣꯏꯀꯣ ꯗꯥ ꯅꯥꯎꯗ ꯐꯪꯂꯤꯕ ꯃꯤꯅꯨꯡꯁꯤ ꯑꯁꯤꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯐꯪꯂꯦ ꯈꯟꯅ ꯍꯤꯡꯖꯔꯨꯔꯒꯦ ꯂꯩꯁꯥ ꯊꯧꯅꯥ ꯍꯟꯒꯅꯨ ꯗꯥꯅ ꯍꯔꯥꯎꯅ ꯃꯤꯅꯣꯛ ꯇꯝꯕ ꯅꯪꯁꯨ ꯄꯥꯝꯗꯕ꯭ꯔꯣ ꯍꯦ ꯏꯁꯣꯔ ꯑꯩꯅ ꯗꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯕꯗꯤ ꯗꯥꯒꯤ ꯅꯤꯡꯖꯕꯁꯦ ꯊꯨꯡꯍꯟꯕꯤꯌꯨ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤꯗꯨꯕꯨ ꯗꯥꯒꯤ ꯄꯨꯟꯁꯤꯗ ꯄꯨꯕꯤꯔꯛꯎꯀꯣ ꯃꯄꯤꯗꯣ ꯑꯃꯨꯛ ꯁꯤꯟꯊꯔꯛꯏ ꯗꯥ ꯅꯍꯥꯛꯇꯤ ꯅꯤꯡꯖꯕ ꯄꯨꯝꯕ ꯊꯨꯡꯕ ꯑꯣꯏꯌꯨꯀꯣ ꯃꯇꯝ ꯈꯔꯁꯤꯗ ꯅꯍꯥꯛꯀꯤ ꯃꯤꯅꯣꯛ ꯌꯦꯡꯂꯒ ꯆꯠꯆꯈ꯭ꯔꯒꯦ ꯅꯣꯡꯉꯥꯜꯂꯗꯨꯅ ꯂꯩꯁꯥ ꯇꯣꯃꯥꯜꯒꯤ ꯃꯅꯥꯛ ꯆꯪꯉꯛꯏ ꯕꯕꯥ ꯂꯥꯎ ꯂꯥꯎ ꯆꯪꯉꯛꯎ ꯕꯕꯥꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯍꯥꯏꯗꯣꯛꯄꯤꯗꯕꯒꯤ ꯅꯆꯥꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯕꯕꯥ ꯌꯨꯝꯁꯤꯗꯒꯤ ꯂꯥꯞꯈ꯭ꯔꯕꯁꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯣ ꯍꯥꯏꯗꯣꯛꯄꯤꯔꯛꯀꯅꯨꯀꯣ ꯗꯥ ꯊꯧꯕꯅ ꯅꯥꯎꯗ ꯊꯝꯂꯤꯕ ꯅꯨꯡꯁꯤꯕꯁꯦ ꯃꯄꯣꯛ ꯁꯤꯃꯒꯤ ꯂꯩꯖꯔꯁꯅꯨ ꯇꯣꯃꯥꯜ ꯉꯛꯅ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇ ꯂꯩꯁꯥ ꯀꯔꯤꯅꯣ ꯍꯥꯏꯔꯤꯗꯨꯕꯣ ꯅꯪꯕꯨ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯍꯥꯏꯌꯨ ꯌꯨꯝꯁꯦ ꯅꯪꯒꯤ ꯑꯁꯦꯡꯕ ꯌꯨꯝꯅꯤ ꯕꯕꯥ ꯗꯥꯒꯤ ꯃꯤꯅꯣꯛꯀꯤꯗꯃꯛ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯩ ꯀꯩꯁꯨ ꯋꯥꯗꯤꯌꯦ ꯗꯥꯅ ꯁꯨꯝ ꯅꯧꯂꯛꯂꯤꯕꯁꯦ ꯃꯁꯤꯕꯨ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯄꯥꯝꯂꯝꯕ ꯃꯈꯥ ꯇꯥꯗ ꯊꯣꯛꯈꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯂꯩꯁꯥ ꯇꯤꯅꯥꯒꯤ ꯃꯅꯥꯛꯇ ꯄꯦꯟꯅ ꯀꯞꯆꯔꯤ ꯇꯤꯅꯥ ꯅꯨꯡꯉꯥꯏꯇ ꯂꯩꯁꯥ ꯇꯁꯦꯡꯅ ꯅꯪꯅ ꯂꯥꯞꯊꯣꯛꯀꯦ ꯈꯜꯂꯗꯤ ꯌꯨꯝꯗꯨꯗ ꯂꯩꯔꯅꯨ ꯃꯗꯨꯅ ꯍꯦꯟꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯛꯀꯅꯤ ꯅꯪꯅ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯝꯒꯅꯤ ꯑꯩ ꯈꯟꯖꯤꯟꯕ ꯐꯥꯎꯕ ꯉꯝꯗꯦ ꯇꯤꯅꯥ ꯗꯗꯥ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯗꯥ ꯊꯧꯕꯒꯤ ꯁꯛꯇꯝ ꯐꯥꯎꯕꯗꯤ ꯌꯦꯡꯖꯈꯤꯒꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯇꯝ ꯈꯖꯤꯛꯇꯗꯤ ꯂꯩꯖꯈꯤꯒꯦ ꯑꯩꯗꯤ ꯅꯪꯒꯤ ꯅꯇꯧꯁꯤ ꯎꯔꯒꯅꯦ ꯁꯥꯎꯅꯤꯡꯕ ꯁꯨꯝ ꯍꯦꯟꯒꯠꯂꯤꯀꯣ ꯂꯩꯁꯥ ꯅꯪꯕꯨ ꯅꯁꯥꯒꯤ ꯈꯖꯤꯛꯇ ꯈꯜꯂꯨꯕ ꯉꯁꯤ ꯇꯧꯗꯣꯔꯤꯕ ꯍꯥꯏꯗꯣꯔꯤꯕ ꯋꯥꯍꯩꯁꯤꯡꯗꯣ ꯅꯪ ꯃꯨꯟꯅꯗꯤ ꯈꯜꯂꯣ ꯈꯟꯕ ꯌꯥꯕ ꯈꯜꯂꯒ ꯂꯧꯕ ꯐꯤꯔꯦꯞꯅꯤꯅꯦ ꯇꯤꯅꯥ ꯌꯥꯔꯦ ꯁꯤꯗ ꯂꯩꯔꯣ ꯑꯗꯨꯗꯤ ꯇꯤꯅꯥ ꯏꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯅꯨꯃꯤꯠ ꯈꯖꯤꯛꯇꯪꯁꯤꯗꯤ ꯁꯥꯟꯅꯖꯈꯤꯒꯦ ꯑꯁ ꯑꯩ ꯈꯪꯗ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯩꯁꯥ ꯍꯜꯂꯛꯇꯨꯅ ꯊꯧꯕꯒꯤ ꯃꯅꯥꯛ ꯆꯪꯂꯛꯇꯨꯅ ꯇꯞꯂꯞꯅ ꯏꯌꯥꯝꯕ ꯅꯥꯎ ꯂꯩꯁꯥꯅ ꯀꯩ ꯍꯥꯏꯔꯛꯀꯦ ꯏꯌꯥꯝꯕ